ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯃꯥꯏꯃꯨꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 10 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ 9 ꯁꯨꯕ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯈꯣꯏꯅꯤꯡꯅ ꯁꯥꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯊꯤꯕ ꯂꯥꯛꯄꯗ ꯂꯥꯏ ꯅꯨꯄꯤ ꯀꯌꯥ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ मधु उबदा खोइनिंग उयुंगुमना लेप्तुना लेखिबगी मतांग अदु मयामना ताबिखरै मसिगी मखा चथरक पसरुक्तु मयाम पुन्ना तामिनरसि खोइनिंग दु लाइ नुपि त्रेत अदु उबदगी किमन खिबना मसा अदो चेंग खैबुगुम निटले सोर फावबा निंथिना होनम ngamdana तरंग अमदा लेप्तुना लेखरै लाइ नुपि त्रेत अदुसु थाथाग याबनति लेमना थारोय हाइबगी मतागुम सब मनना मखोई हराउना नोकदुना पुन्ना हौनरगा संसिलकली अदुगा खोइनिंगे अकोइब अदुदा मखोई तरेत मक कोइना हौनदुना खुबाक पुरक पुरक खुदुना खोइनिंगदा लग्न बोय सानबोय चटली खुबाक खुबगी अहोबा खोंजल मरक अदुदा करेमनबा लाइ नुपि तरेत अदुगी मिनोक अमना अमुक हेना मथोय हाबलकपदगी खोइनिंग पाखत मन खिबदगी मसा अदो बंग बंग सकलक्तुना मकोक अदो उरुरुरु ngorkalduna laimaida bom launa haithakhrei mahagna wakhal lakpada amaiba tolendu magi manakta leirami mahakti lambi mathakta hiptuna leirami pangam sangamdraba mahaki misna ani aduna tagup tagup amaiba tolen aduda munni yengi amaiba tolena ibungo nakbu nasa khara yanglabro अदुबु खोनिंगदी अमाइबा तोलेना हांगलिबा वहांग असिगी ओना तैनबदा वैना खुमलई ओजामाइबा नंग युंग उनबा मतम लुइख्रबो वहाइदु ताबदा अमाइबा तोलेन ममाइ ममित खरदी हंजली अदुगा असुमना हाइई हा इबुंगो करिए फरे फरे आई कोना वारिदु लिरगे युमदा हाना चंगदसी खोइनिंगसु होय ओजामाइबा हाइदुना होगतली अदुबु महाग वानथरुबगी मकोक अतो खरदी ngawi aduna khongka phajana ningthina niyom chumna thangba ngamdrabadudadi amaiba tolena waina mahaki ngaklo oibiri khoininna chatna urum urum hairi nokphet su tawri ai bingara ngoja maibagi phibam duda lambi da khong hamling lakpadagi nangdadana ai gyasida changlakpa malubani adubu ozadi yung oningbagi phibum mama kaiba oramene aina wazada khong hampham kanna taklingaida wazadi yung dongna chonglaga adum chonglaga chenkhra aisu mamsillapaduda imungda thuna chensillaga tors ama lokthoklaga oja maibabu thibani adubu thibam khangdra oja maiba thirakpada aidi lai nupi singda toslai kapsullu phathagi pharak takhrabani no ojaidi खोइनिंगी वादु ताबदा आमाइबा तोलेना इबुंगो तुमिन नमता चलो होय ओजा अदो होजिक सिबु पुंग कया मुक तारबजानो आइना सुम खनबदा चिंगदोनदगी नुमित लिखलकपदा ngairibaniना पुंग मरी ताफालम खिरोय ओ अदु वरदी ओजाना योंग ओलेसी नुमितने हेक मयुम चंखर कांदनिदना नुमित की मंगाल हेक फंगबगा मी अमु ओलकपनेबा हंदक्ति अमाइबा तोलेंतो खोन खर कलमना खुमलई नुंगाइ खिद्रेदा कोइबुंगो खोइनिंगदो हंदक्ति खोक्तक चारदुना वा मखा ताखिद्रै खोइनिंगी युम यौरबदा खोइनिंग अदो अमाइबा तोलेना धारी मपाल अदुदा फमहली अदुगा हाइरई आइबुंगो खोइनिंग नमाइ नमित अदु ताथोकलुरो अदुगा नसा नौदु सेंदोकलगा करिनो खरा चासिन थक्चिन तौसलमु युमदगी चथोकलमगनुको आई तुना लाकनी आसी हायमलगा आमाइबा तोलेन खोइनिंगी युमदगी मयुम तमना चटखी खोइनिंगसु मचिन मया सेंदोकली इरुजा माइथाजदुना मचिन मया सेंदोकप लोरगा चफम ओइबा याबा खरा चासिन थक्चिलबा मतुंग मांगोल अदुदा फक्सान अमा थालदुना खोंग्राइ चंदुना फमली नेहाकी मतुंग आमाइबा तोलेन अदुसु मसा नाना फिसिंग सेतुना महाकी सुमांगदा थुंगलरी मरुदा खोइनिंगना ओजा माइबा काखत पिरो आई वरी तागदवी ngairabani काखत पिरो ओजा आमाइबा तोलेन
ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛꯇꯪ ꯀꯣꯏꯔꯞꯅ ꯌꯦꯡꯂꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯈꯣꯏꯅꯤꯡꯗ ꯍꯥꯏꯔꯤ, ꯏꯕꯨꯡꯉꯣ, ꯏꯃꯨꯡꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯁꯤ, ꯑꯗꯣ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗꯤ ꯐꯪꯍꯜꯂꯨꯀꯣ꯫ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯑꯣꯖꯥ, ꯊꯣꯡꯅꯥꯎꯁꯤꯡ ꯍꯥꯡꯕꯅꯤꯅ ꯏꯃꯨꯡꯗꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯑꯣꯖꯥ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯐꯝꯊꯔꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ, ꯏꯕꯨꯡꯉꯣ ꯈꯣꯏꯅꯤꯡ, ꯆꯠꯂꯨ, ꯆꯥꯏꯁꯦꯟ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯂꯒ ꯄꯨꯔꯛꯎ, ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯃꯇꯣꯟ 3 ꯂꯣꯡꯕ ꯑꯃ ꯊꯤꯔꯒ ꯍꯦꯛꯂꯛꯎ, ꯑꯗꯨꯒ ꯄꯨꯡꯐꯥꯏ ꯅꯥꯄꯤꯗꯣ ꯃꯇꯣꯟ 9 ꯑꯃꯒ ꯂꯥ ꯂꯥꯇꯣꯟ ꯑꯃꯒꯁꯨ ꯌꯥꯎꯔꯛꯎ꯫ ꯑꯣꯖꯥ, ꯑꯗꯨꯒꯤꯗꯤ ꯑꯩꯒꯤꯁꯤꯗ ꯂꯣꯏꯅ ꯐꯪꯕ ꯉꯥꯛꯇꯅꯤ, ꯑꯩ ꯂꯧꯖꯔꯨꯈꯤꯒꯦ ꯑꯣꯖꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯈꯣꯏꯅꯤꯡ ꯄꯤꯊ꯭ꯔꯥꯏꯒꯤ ꯆꯥꯏꯁꯦꯟ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯑꯃꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯣ ꯊꯟꯀꯣꯛ ꯊꯟꯅ ꯍꯥꯞꯂꯤ꯫ ꯄꯨꯡꯐꯥꯏ ꯅꯥꯄꯤꯁꯨ ꯃꯇꯣꯟ 9 ꯍꯦꯛꯂꯒ ꯂꯥ ꯂꯥꯇꯣꯟ ꯈꯔ ꯆꯥꯎꯕ ꯑꯃꯁꯨ ꯍꯦꯛꯂꯒ ꯄꯨꯟꯅ ꯙꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯊꯝꯂꯒ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯇꯨꯅ ꯋꯥꯡꯈ꯭ꯔꯕ ꯆꯥꯎꯈ꯭ꯔꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯦꯡꯈꯠꯂꯒ ꯃꯇꯣꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯏꯁ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯇꯥꯏꯔꯦꯟꯁꯤꯗꯤ ꯃꯇꯣꯟꯗ ꯑꯣꯏꯅ ꯃꯅꯥꯁꯤꯡꯁꯤ ꯄꯥꯜꯂꯤꯅꯤ, ꯀꯥꯕꯗ ꯃꯇꯥꯔꯦꯅꯦ꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯑꯃ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯁꯥꯐꯨ ꯀꯟꯅ ꯙꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯅꯨꯃꯤꯠ ꯌꯨꯡꯕꯤꯒꯤ ꯃꯃꯩ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯈꯪꯂꯪ ꯂꯪꯕꯗ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯑꯗꯣ ꯈꯔ ꯆꯥꯎꯕ ꯅꯨꯡ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯃꯀꯣꯛ ꯑꯗꯣ ꯀꯥꯏꯔꯗꯨꯅ ꯁꯤꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯒ ꯂꯪꯉꯨꯔꯤꯕꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕꯤꯅꯤ ꯈꯪꯂꯛꯄꯗ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯑꯣꯏꯅ ꯐꯥꯎꯔꯛꯂꯦ꯫ ꯄꯟꯊꯕ ꯇꯧꯗꯅ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯗ ꯎꯐꯛꯀꯨꯝꯅ ꯅꯞꯂ ꯅꯞꯂꯒ ꯀꯥꯗꯨꯅ ꯃꯇꯣꯟ 3 ꯂꯣꯡꯕ ꯇꯥꯏꯔꯦꯟ ꯑꯗꯣ ꯍꯦꯛꯂꯗꯨꯅ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯊꯝꯂꯤ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯏꯅꯤꯡꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯣꯠꯂꯝ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯁ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯅꯪꯒꯤ ꯄꯣꯠꯂꯝ ꯑꯁꯤꯗꯤ ꯊꯕꯛ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏ ꯄꯥꯛꯀꯗꯧꯕ ꯃꯥꯜꯂꯤ ꯍꯩ꯫ ꯑꯗꯣ ꯅꯪꯒꯤ ꯂꯪ ꯑꯍꯤꯡꯕꯒ ꯂꯩꯕ꯭ꯔꯥ? ꯂꯩꯔꯗꯤ ꯈꯔ ꯄꯤꯔꯛꯎ꯫ ꯈꯣꯏꯅꯤꯡꯁꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯪ ꯑꯍꯤꯡꯕ ꯑꯗꯣ ꯂꯧꯔꯨꯔꯒ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯥ ꯂꯥꯇꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯒ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯖꯤꯜꯂꯤ, ꯑꯗꯨꯒ ꯂꯥꯇꯣꯟ ꯑꯗꯨꯕꯨ ꯎꯞꯂꯒ ꯊꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯁꯤꯡ ꯌꯥꯎꯔꯕ ꯄꯤꯊ꯭ꯔꯥꯏꯒꯤ ꯆꯥꯏꯁꯦꯟ ꯑꯗꯣ ꯄꯥꯏꯈꯠꯂꯛꯂꯒ ꯂꯥꯇꯣꯟ ꯃꯊꯛ ꯑꯗꯨꯗ ꯊꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯇꯥꯏꯔꯦꯟ ꯑꯃꯗ ꯄꯨꯡꯐꯥꯏ ꯑꯗꯣ ꯄꯨꯟꯅ ꯂꯪ ꯑꯍꯤꯡꯕ ꯑꯗꯨꯅ ꯌꯦꯠꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯗ ꯁꯨꯞ ꯂꯥꯎꯅ ꯂꯨꯞꯂꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯈꯤꯛꯇꯣꯛꯏ꯫ ꯈꯤꯛꯇꯣꯛꯄ ꯂꯣꯏꯕꯒ ꯂꯥꯇꯣꯟ ꯃꯊꯛ ꯑꯗꯨꯗ ꯊꯝꯂꯒ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯈꯣꯏꯅꯤꯡ, ꯑꯩꯅ ꯋꯥꯔꯤ ꯂꯤꯔꯤꯉꯩꯗ ꯑꯩꯒꯤ ꯆꯤꯟꯕꯥꯜ ꯃꯨꯁꯤꯜꯂꯛꯂꯕ, ꯃꯤꯠ ꯉꯥꯡꯁꯤꯜꯂꯛꯂꯕ, ꯍꯨꯃꯥꯡ ꯀꯥꯡꯂꯛꯂꯕꯗꯤ ꯏꯁꯤꯡ ꯑꯁꯤꯅ ꯈꯤꯛꯂꯛꯀꯗꯧꯕꯅꯤꯀꯣ꯫ ꯑꯣꯖꯥꯃꯥꯏꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯣꯡ ꯑꯣꯜꯂꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯋꯥꯔꯤꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯅꯪ ꯄꯨꯝꯅꯃꯛ ꯈꯪꯂꯛꯀꯅꯤ꯫ ꯋꯥꯆꯣꯏ ꯉꯥꯡꯗꯕꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎꯀꯣ ꯑꯗꯣ꯫ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯍꯣꯏ ꯑꯣꯖꯥꯃꯥꯏꯕ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯆꯍꯤ 30 ꯁꯨꯕꯗꯅꯤ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯏꯃꯨꯡꯗ ꯂꯩꯃꯥꯡ ꯌꯦꯠꯇꯨꯅ ꯂꯩꯕꯗꯒꯤ ꯃꯇꯝ ꯆꯥꯅ ꯈꯪꯍꯧꯗꯕꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯣꯞꯇꯨꯅ ꯅꯥꯈꯤ꯫ ꯃꯃꯩꯊꯪꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯀꯧꯕ ꯑꯃꯥꯏꯕ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯅ ꯂꯩꯃꯥꯡꯁꯤꯡ ꯑꯗꯨꯕꯨ ꯈꯥꯏꯗꯣꯛꯄꯤꯈꯤ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯃꯃꯥ ꯃꯄꯥ ꯃꯁꯥ ꯁꯣꯟꯕꯅ ꯃꯔꯝ ꯑꯣꯏ ꯂꯩꯃꯥꯡ ꯈꯥꯏꯗꯣꯛꯄ ꯑꯗꯣ ꯈꯔ ꯈꯖꯤꯛ ꯊꯦꯡꯊꯈꯤꯕꯅ ꯑꯗꯨꯃꯛ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯤ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯁꯤꯕ ꯃꯆꯦꯠ ꯈꯥꯛꯅ ꯍꯤꯡꯍꯧꯈꯤ꯫ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯂꯩꯈꯤꯗꯕ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯃꯄꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯅꯦꯁꯤꯡꯅ ꯅꯝꯗꯨꯅ ꯌꯨꯝ ꯀꯩ ꯄꯥꯟꯁꯤꯟꯕꯤꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯔꯩ ꯑꯗꯣ ꯃꯁꯥ ꯂꯨꯝꯂꯛꯂꯤ꯫ ꯊꯥ 9 ꯍꯦꯜꯂꯛꯄ 9 ꯍꯦꯜꯂꯛꯄ ꯑꯗꯥꯏꯗꯅꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯏ꯫ ꯇꯥꯏꯐꯦꯠ ꯇꯥꯅ ꯐꯖꯔꯝꯕ ꯃꯍꯥꯛꯀꯤ ꯀꯨꯆꯨ ꯑꯗꯣ ꯏꯃꯛ ꯃꯛꯁꯤꯟꯈ꯭ꯔꯦ꯫
ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯁꯨ ꯅꯥꯄꯨ ꯃꯆꯨ ꯆꯪꯁꯤꯜꯂꯛꯄ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄ ꯍꯦꯜꯂꯛꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯂꯦꯡꯕ ꯑꯣꯠꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯂꯝꯗꯦ ꯃꯀꯣꯛ ꯉꯥꯎꯏ ꯃꯃꯤꯠꯇ ꯃꯁꯦꯟ ꯃꯅꯥ ꯎꯏ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯄꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯨꯡꯁꯤꯔꯩꯒꯤ ꯑꯣꯏꯔꯛꯂꯤꯕ ꯍꯣꯡꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯇꯨꯔꯦꯟꯒꯤ ꯋꯥ ꯑꯗꯣ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯀꯨꯞꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯑꯁꯤꯗꯤ ꯇꯁꯥ ꯌꯥꯝꯅ ꯁꯥꯊꯤꯅ ꯄꯥꯡꯗ꯭ꯔꯦ ꯍꯩ ꯑꯩꯍꯥꯛꯅ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ ꯅꯍꯥꯛꯅ ꯑꯇꯣꯞꯄ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯔꯕꯁꯨ ꯇꯥꯟꯅꯔꯨꯔꯣ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥ ꯅꯠꯇꯅ ꯑꯈꯪ ꯑꯍꯩ ꯀꯅꯥ ꯂꯩꯕꯅꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯣꯖꯥꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯐꯅꯅꯕ ꯂꯥꯌꯦꯡꯕꯤꯌꯨꯅꯤ ꯑꯣꯖꯥ ꯑꯩꯅ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗꯕ ꯑꯃ ꯑꯣꯏꯕꯒꯤꯅꯤꯀꯣ ꯑꯩꯅ ꯇꯁꯦꯡꯅ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥꯅ ꯉꯝꯂꯣꯏꯗꯕ ꯂꯩꯔꯒꯁꯨ ꯉꯝꯒꯗꯧꯕ ꯀꯅꯥꯅꯣ ꯑꯃꯗꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯒꯦ ꯑꯣꯖꯥ ꯁꯦ ꯅꯪ ꯑꯣꯖꯥ ꯋꯥ ꯍꯥꯏꯒꯦꯀꯣ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯥꯔꯝ ꯊꯛꯂꯝꯕꯒꯤ ꯑꯔꯦꯝ ꯑꯈꯥꯛꯇꯨ ꯃꯗꯨꯗ ꯀꯅꯥꯒꯨꯝꯕꯅ ꯄꯣꯠꯁꯦꯝ ꯇꯧꯔꯦ ꯑꯗꯨꯒ ꯄꯣꯠꯁꯦꯝ ꯇꯧꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯨꯝꯕꯒꯤ ꯃꯍꯨꯠ ꯇꯨꯔꯦꯜ ꯏꯔꯣꯟ ꯅꯨꯡꯗ ꯑꯣꯏꯅ ꯊꯥꯗꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯂꯩꯔꯣꯟ ꯅꯨꯡꯗꯕꯨ ꯂꯩꯔꯝꯂꯕꯗꯤ ꯐꯅ ꯂꯨꯔꯕꯁꯨ ꯂꯨꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯍꯣꯠꯅꯔꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯏꯔꯣꯜ ꯅꯨꯡꯗ ꯊꯥꯗꯈ꯭ꯔꯕꯅꯤꯅ ꯀꯅꯥꯃꯠꯇꯅ ꯀꯟꯕ ꯉꯝꯂꯔꯣই ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯏꯕꯨꯗꯧ ꯈꯥꯅ ꯆꯥꯎꯄ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯁꯥꯏꯒꯣꯟꯗ ꯊꯨꯡꯈ꯭ꯔꯕꯅꯤꯅꯦꯍꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯇꯣꯂꯦꯟ ꯃꯃꯤꯠ ꯃꯤꯠꯅ ꯑꯅꯤꯃꯛ ꯄꯤꯒꯤ ꯏꯔꯤꯛꯇꯅ ꯊꯨꯝꯍꯠꯈ꯭ꯔꯦ ꯇꯞꯅ ꯇꯞꯅ ꯄꯥꯊꯔꯛꯇꯨꯅ ꯃꯥꯏꯊꯣꯡꯗꯒꯤ ꯇꯥꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯞ ꯇꯞ ꯇꯥꯔꯔꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯃꯛ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯇꯣꯂꯦꯟꯕꯨ ꯇꯥꯟꯅꯔꯒ ꯈꯥꯝꯂꯤ ꯑꯗꯨꯕꯨ ꯇꯣꯂꯦꯟꯗꯤ ꯇꯥꯔꯤꯕꯔꯥ ꯇꯥꯗ꯭ꯔꯤꯕꯔꯥ ꯈꯪꯗ꯭ꯔꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯂꯥꯟꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯔꯒ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯕ ꯃꯈꯩ ꯆꯨꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯔꯦꯟꯒꯤ ꯑꯣꯏꯔꯣꯝꯗ ꯍꯤꯞꯂꯤꯕꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯁꯤꯔꯩ ꯑꯗꯨ ꯃꯕꯨꯛ ꯌꯦꯛꯂꯛꯄꯗꯒꯤ ꯍꯥꯏ ꯍꯨꯝꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯍꯨꯝꯂꯛꯄ ꯑꯗꯨꯗ ꯇꯣꯂꯦꯟꯁꯨ ꯃꯤꯀꯞ ꯊꯣꯔꯛꯏ ꯇꯣꯂꯦꯟ ꯇꯧꯐꯝ ꯈꯪꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯥꯊꯒꯅꯤ ꯈꯟꯕꯗ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯑꯗꯨꯕꯨ ꯊꯥꯁꯤꯡ ꯁꯨꯖꯤꯜꯂꯛꯂꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯔꯛꯇꯨꯅ ꯋꯥꯛꯆꯤꯡꯒꯤ ꯏꯪꯈ꯭ꯔꯕ ꯃꯇꯝ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝ ꯀꯥꯏꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯇꯥꯔꯛꯏꯕ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯁꯥꯇꯤꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯆꯥꯕꯣꯛꯄꯤꯒꯤ ꯃꯥꯏꯕꯤ ꯊꯔꯣꯁꯪꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯊꯔꯣꯁꯪꯕꯤꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯔꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯀꯧꯕꯗ ꯄꯥꯛ ꯍꯦꯛ ꯇꯥꯔꯝꯗꯦ ꯀꯧꯕ ꯌꯥꯕ ꯀꯧꯔꯕꯒꯤ ꯇꯨꯡꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯕꯗꯒꯤ ꯀꯥꯏꯅꯊꯪꯗ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯔꯛꯂꯤ ꯃꯗꯨꯗ ꯇꯣꯂꯦꯟꯅ ꯏꯅꯦ ꯅꯨꯡꯁꯤꯔꯩꯗꯣ ꯑꯉꯥꯡ ꯎꯅꯍꯧꯗꯣꯔꯦ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣꯁꯪꯕꯤꯁꯨ ꯍꯣꯏ ꯏꯕꯨꯡꯉꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯆꯪꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯤ ꯑꯊꯥꯕ ꯑꯃ ꯏꯜꯂꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯥꯇꯤꯟ ꯑꯆꯧꯕ ꯑꯃ ꯄꯥꯏ ꯑꯗꯨꯒ ꯅꯥꯝꯃꯗꯅ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯁꯥꯇꯤꯟꯁꯤꯅꯅꯦ ꯅꯪꯅ ꯄꯥꯏꯔꯛꯑꯣ ꯇꯣꯂꯦꯟꯁꯨ ꯁꯥꯇꯤꯟ ꯑꯗꯣ ꯂꯧꯔꯒ ꯈꯟꯗꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯂꯥꯛꯏ ꯑꯇꯦꯟꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯨ ꯀꯟꯅ ꯆꯨꯈꯤꯕ ꯑꯣꯏꯕꯅ ꯏꯁꯤꯡ ꯑꯗꯣ ꯈꯨꯃꯤꯠ ꯈꯔ ꯍꯦꯟꯒꯠꯂꯤ ꯑꯁꯨꯝꯅ ꯍꯥꯊꯨ ꯂꯥꯛꯄꯅ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯆꯣꯠꯂꯤꯕ ꯃꯈꯣꯡꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯇꯩꯊꯣꯛꯇꯕꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯨꯡꯁꯤꯔꯩꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯔꯩꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯊꯔꯣꯁꯪꯕꯤ ꯑꯃꯗꯤ ꯇꯣꯂꯦꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯑꯗꯣ ꯀꯥꯏꯔꯤ ꯃꯕꯥꯅꯤꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯅꯨꯡꯁꯤꯔꯩꯗꯤ ꯃꯄꯨꯡ ꯐꯥꯅ ꯅꯥꯎꯌꯦꯛ ꯅꯧꯈꯥꯏꯔꯒ ꯑꯁꯤꯕ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯅꯨꯄꯥ ꯑꯅꯤ ꯄꯣꯛꯂꯝꯂꯤ
angang unabada i khakpa ngamda nungsiraisu mapunsi lomlam lei thawai yaudraba mafi mathong khangdana leiraba magi nupida yeng amati khoiri ga samnariba thawai yaudraba magi macha phaipu aduda amuk jeng wadi amata ngangda mapi damak chadum taduna leikhre tharo sangbisu adumangai tawriba oriba thawong aduda khamba yada mapi tana kapli mahakna kapna khoiri ado kaklaga angang phaibok tuna mama gi nakta thambi mafi marol isoi choithokliba nungsirai gi mafi ado ningthina semjan biduna thamlaba matung thangnaba singda mahakna waina chattuna pau piruri masidagi mayam su laktuna mafam maruda aroiba mathau mangam tawduna sem sari khara amana kus chananaba laknari khara amana poloi bada changadoba pochang sing sem sari phudet thoki churamba nong adu su lepkhre usin nachina nongalamda yaraida nungsirai gi haksang ado poloiri angang phaibok adu su laison tinson tawduna mafam sana phumkhre nupi khaidi ngamna mayumda hanakhre aduga nupa khara amana poloi ba yawraga lehori aduga khara amana mayumda hankhre aduga makoi ahum amana tolengi yumda tolengi mani sing amadi nupi mapamgi mi kharaga lehori adubu makoi kana amata wa machat ama phawba nganada tumin phamduna lei amam angan sinirpa matam adu waida yumgi chakchang lomda sumjit setpagi makhol tar'i madu tabata tumin leramba mayamado lawai luton sali swai lawi adubu tolendi akiba tujungba karigumba mata phawramti tuminna atum mamai don non tharaga lei amuksu yumgi akoiba duda dung chenpa amadi iruja maitha jabagi ising jomja tawbagi makhol tar'i aduga yumthak adudasu khongji makholga loinana grung chenbagi khonjal tari pokpata ngairiba angang masana kappagi khonjalna tapna amuk laksil laktuna imung ado pungnin ninkhre mayam ado ki khibana thak nikhai khangli kirup amaga jingnei nongai tabaga loinamak mangkhre kina leiringai nong pungan ngalakpadagi tamnaramba adusu pungpha phakre adubu sathina tamna khibaduna mayam adugi phapnara karino imung ado sorot posai lingbagi lengthok lengsin tawbagi khonjal phi thupagi phrang kanbagi makhol kayamarum tari asumna tawna haujikti asti loikhre soratsu loikhre sorat jawdriba phawpadi angakpa phangna tamnei sorat numittumati tamnaramba adudi hanthakre tolengi yumda leiramba miyoising adusu masagi yumda hanakhre adubu angang masasing kappa nokpa dung chenbagi khonjal adudi yum adugi akoiba duda punna nillaga adumak leiri thagi din hek loibaga numit nini humidi yumda machi lengda leiramlaga wakhalgi listing amagi makhada ayuk angan ba amada amaiba chauthoi hoida tamna lai churi taphamda leptuna amaiba chauthoi thulak labra haida munna jingduna lei adubu amaiba chauthoi yumgi awang thangba yena khalomdagi wena thulaklami amaiba chauthoi nakchektagi jinglakpada magi churi tapham aduda lepliba misakado khangba ngamdaduna aibungo kana hangbano khonjal adu tabada tolen khonjal adugi maikaida onthora aduga oza aine tolene asi hairaga amaiba chauthoi manakta changsinduna makhung sokna khoirum lammi wari asigi tara suba tangkak matang asida lojari mathangi tangkakta kari kamdaubugi haibadu mayam punna ngaiminarasi